Hello, I giving baboy na may rakpam. Nahanam pamas the Esorgi wapau tana bagida maglak piba ang sigida magkatagachari. Agi prathna di nahan na takdi ba wapau ang sige mapal na Esorgi hina nungsiba amasung Mahakki mi aduga Mahakki singlup hina nungsiba sini. Diba na nahaki na pamda nolukchoning ba dudi nahan na takdi ba wapau asina. Nahan na nahaki singlup ta pipam thokpa nahaki commitment amasung nahaki singlup ki luching singi makapon pam thokpa adugi mahuti silhan bigano. Adu ba wapau sige mapal na. Nahaki singlup hina nungsiba nahaki singlup luching singbu hina nungsiba adu quite maru oina Esorgi matik mangalig na magtihingba punsi da chakot ba adu eki prathana ni ibung Mahakki wapau taminas. Ayaklunan Ephesians pandub ani padatrama pandagina kunitoy. The hangdok pi Ephesians chapter 2 verses 19 through 22. Ephesians pandub ani padatrama pandagina kunitoy. Aduna hauzik nakhoi amuk hanam mitop amasung miribang machasing oidre adugi mahuta nakhoi asengbada meesingga nagrik amasung Esorgi imung oire. Nakhoi pakon sa meesing amasung watak thokpa meesinggi yumpham mathakta sagatpani Jesu Khrista masamak chitheki athoiba nungni mangonda yum apumba adu mapham chana chansinduna ibungona asengba sang oina sagatpani mangonda nakhoi busu thawai gi mapana Esorgi leipham oina ba sagatminabani ipasona ki wahai gi mapana nga siginumita nahaki angak bakan bibagi thabak na ki singlup ki ningthizaba na ki singlup ki maru oiba na ki singlup ki aruba do eikhoi budpi Khrista eikhoi budpi eikhoi asol masingi bon han utpi eikhoi nolug han bi Khrista wang thangat han bi na ki singlup hen lum na masung luna lo han bi adu eikhoi na ki mating mag mak hingja bada mating pang bi eikhoi mating pang bi ai hakpu mating pang bi Jesu Khrista gi mini jari amen. Sila na Esorgi eikhoi gi makta Khrista gi mapalna aduki matik leiba aduga aduki matik ningthizaba thabak eikhoi gi makta tawbi aduga hairiba si kaya gi matik ningthizaba no haiba taragadi eikhoi miyobigi oiba lonna eikhoi miyobigi oiba lausingna saithaba ngambagi wangudusuni aduga haiba ibungom hana tawbiraba angakba thabak adu eikhoina Ephesians gi larig asida eikoi adum naineminari aduga haiba se eikhoina mamangi nomajing phawbada uminak ibungom hana tawbi tongan tongan mathabak papta siramba eikoi bu ibungom hangna Khrista gi mapana kanbiba asigumba matik leiba thabak asi eikhoina hauji phawba yengminarakpa matam asida eikoi gi thamoi asi ibungom Mahakki angakpa nungsiba amasung angakpa thaujal aduna thanpham thoi aduga hairiba Paul gi mapana Esorgi thawaina Ephesians gi chithi asida eikhoi damak pibiraba wahai sing asida eikhoi da khanghan biriba asi paraga hallelujah amen harag losanna gi damak na te aduga asigi mapana harauba da ibungma gu thagatpa gi punsi do ko hingna gi damak tane maram di Esorna ko gi damak angak pathabu do tobikra aduna eikoi mamangi nongmajing phawda eikoi yengminarakpa matamda Khrista adu eikoi gi Engthaba oire mahak eikoi gi Engthaba oirba maramna mahak eikoi gi maphamda Engthaba gi thabak adu tawbire karamba Engthaba gi thabak sangdana bibagi thabak so now eikoi Ephesians pandu ani daga ani gi pada 13 dagi yengminarakpa matamda Paul na mahaki attention adu Ephesians gi sinupta leiba gentile sing haibidi Jew nataba jati sing adu mahakna focus tawe aduga hairiba da Khrista Jesuna karmaina sangdaina bibagi thabak ase tawraga Jew musung gentile anigi marakta leinaba khenaba Jew musung gentile anigi marakta leiba lan aduga chap manana pap chenba Esor khangdaba papta leiba papta hingba pap tawba mioiba aduga Esorgi marakta leiba achoba lan hairiba du Khrista na matau karamna Engthaba oiduna sangdaina bibagi habda ekhoi mamagi matam sing adu yengminakra yengna boiramba Jew musung gentile hojikti Khrista da amato oire aduga Esor amasung mioiba patsan mioiba anigi marakta leiramba achoba ahangba achouba pal
achauba sambal adu thugaikre cross mathakta Khrista chai lising ani mamangda mahakna tobikraba kanbibagi thabak adugi mapal so haiba khudimok sing se ekhoni yengminakre adugi mapal ekhoni yengminake badu Jew musung Gentile hojiki Jew haibalaite Gentile haibalaite Ishorna Eikhoi bu Mahakki meesing aduda Eikhoi bu kaution bire Mahakki meesing aduda Eikhoi bu yahon bire adu haiba Mahakki meesing the people of God Mahakki meesing ase Jew amasung Gentile animaktagi Jesu Khrista bu kanbiba mapu amasung Prabhu oina thazaraba khudingmak sing aduna sabani now asile ko gyan takadobadi Gentile amana Jesu Khrista bu kanbi mapu amasung Prabhu oina thajarakpa matamda mahak Jew on banate aduga Jew amanasu Jesu Khrista bu kanbi mapu amasung Prabhu na thajarakpa matamda Jew oina adum leibanate no they are new men new people anoba mini anoba phurupni anoba kanglupni Esorgi mi adugi mapalna akona verse 18 ni yengkra badugumna ipagi maphamda now Eikhoi buwayen nabugidamakta the God who once was our judge is now through Christ our Father. Eikhoi buwayen gadoba isor oiramba adu Khrista gi mapana Eikhoi gi ipa oire adu khakdana tana mangonda changja phamjo koine phangjare. Haiba si Eikhoina uminaba aduni. Haiba si Khrista gi sanggani bibagi thabak asuna purakpa this is a great shift. Achauba ahongba achauba kri hagani on talk na ba mane karam haina pap tam sung ayal aram da siramba adu khakning suna tana Gentile sing Eikhoi nang masung ai yang po oiba taragadi hakchang lom da ju hanthaba thakta leiba Isor oiba mi ni haina leiram laba Jew sing adugi thakti ju hanthana leiram Eikhoi se Khrista gi mapalna Eikhoi gi standard adu thangat pek pakhakting natana mangona changjana basu pinabi it's amazing it's a great shift Isor yauramdaba Khrista dagi tongan leiramba asai leiramdaba Eikhoidu Isor yauhanba Khrista ga sangdai nabiba aduga asai yauhanba khaktang natana Eikhoi gi amakta ngairaba Isor adu Eikhoi gi ipa ohenbiduna Eikhoi gi changja pampina pe that's the great shift adu achauba ahongba duni aduna hariba anauba kangbodo Eikhoina verse 15 da su yengnakre that's a new man hariba adu nang amasung aine kanagi mapana Khrista gi mapana Eikhoi gi thabang nate Eikhoi gi status nate Eikhoi gi haibasing nate aduna pona verse 18 power sida Eikhoi gi maphamda Isorna kari tawbi khrabage Eikhoi bu ibungo mahakna karamba phibamna thambirabage haibadu di verse 18 power da pona phasna haikra adu bunga segi namit efesa bandu ani pada tarama pandagina pada kungani thoi power sida di Eikhoina oiraba adu de hena pol mayek sing harkani so now in this section today Eikhoina yangminaga was it is who we are in Christ who we really are now Eikhoi hausi Khrista gi mapalna oiraba dani aduna efisa bandu anigi pada tarama pandagina pada kungani thoi phawba se Eikhoina khangmina gadoba mapum oiba world one big thing adu disini Thajabasing as Esorgi meesingni amasung Mahakki leiphamni maram aduna Eikhoina nungsibada amasung asengbada chaokhatkadabani amukhana Thajabasing as Esorgi meesingni amasung Mahakki leiphamni maram aduna Eikhoina nungsibada amasung asengbada chaokhatkadabani so the one big thing that we ought to learn from Ephesians chapter 2 verse 19 through 22 is this Christians are God's people and his dwelling place so we should grow in love and holiness Christians are God's people and his dwelling place so we should grow in love and holiness aduga haiba achauba mapham asi Eikhoina achauba tangkak ani de khoi yengminagani Ephesians chapter 2 verse 19 Eikhoi Esorgi meesingni we are God's people verse 19 adu pada kundagina kunin phawba sida Eikhoi Esorgi leipham sangni verse 20 to 20 dagina 22 phawba we are God's dwelling place now verse 19 we are God's people verse 20 to 22 we are God's dwelling place
Padatara mapanda yung minas. Aduna hujing na koi amuk han na mitop amasung mireibak machasing oidre. Adugi mahuta na koi aseng meesing ga nagrik amasung isorgi imung oire. Sila nasung ekhoi marakta ekhoi gi nainaba efisa pandub ani gi padatara mapagi yaumin narak pichil nasung asi bhab tamina gani. Padatara mapanda hariba si pona mamangi padataraga nithoi maruina tara nithoi da hai kiba adugi pura on thok na bani gentile juna tabajati nangmasung ayasi akhoni Jesus Christ da lakri matam maduda akhoi kari orami verse 12 Khrista dagi khaidok laba missing we were people separated from Christ Khrista dagi khaidok laba missing ne akhoi aduga mirei bak machang oiduna Israel gi leibak macha sing oramde meaning akhoi Eikhoigi nagrik adu isorgi oiba meesingni haina leikraba Israel makhoigi markas ekhoi chalamde atobulona da haiba oiba targadi Eikhoi Esorgi oiba singlup adugi mi oiramde aduga Eikhoi sikadoga wasakpagi walapnaba aduda mitop orme now we are not only without citizenship Eikhoi nagrik oidaba khaktang natte adubu wasak pibagi wale pa adugi bor khuding mak sing adudagi su Eikhoi mitop sing adu Eikhoi oram mani aduga isor yauduna tabing panhing adubu now harib adubu se Eikhoi na pada tara humdoi dagi yengminakre maham dum yengminaragli aduga hanu so hajakraba adugu ngasi gi me so hena polna ningthijaba mo ongda aduga hena kari haigani paksan ba mo ongda Eikhoi gi oiraba Christian se kanano aduga Jesus Christ bu kan bi mapu musung Prabhu na thajara matamda Gentile amana or Jew amana oiba makhoigi oiba phibam adu karino kamaina no what is their identity who they are kuding moks in the verse 19 amasung 22 power se dekho ni yeng minaga dubuni adubu kuding moks in the orame we were without citizen we were without Christ separated from Christ without hope without God in the world adubu in verse 19 yeng bio ichulu nause Eikhoi oidabadu Khrista amuktang da loikraba Mahakki kathok pibagi thabak adu thajabagi mapal mitop oram Eikhoi adu mitop oidra miripak macha oram Eikhoi adu miripak macha oidra haibadi isorgi oiba meesing now, Esorgi oiba meesing haina haibas it's still announcing hozigi matam asida maru in verse 19 dagina verse 22 pawasi yang matam da Jew nate ayang mento basi haibasi matam khuding maktagi mafam khuding maktagi jaga khuding maktagi Isorna Khristagi mapalna kaubireba meesing aduni Esorgi meesing these are saints haibas asengba meesing aduni so eikhoina Eikhoi se mitop oidre amasung miripak machasing oidre karida Esorgi oiba meesing adugi phurupta Esorgi oiba meesing adugi punphamda Esorgi oiba meesing adugi makhoina phanglaba bor makhoigi asa makhoigi nungaiba harauba khudingmak sing adu Khrista bu thajakraba nang amasung ainasu khudingmak sing adu phangle haiba sing aingondagi lapna lei por amanatre Eikhoidagi lapna lei por amanatre haiba khudingmak sing Eikhoigi loinamak oizare Eikhoi loinamak Esorgi meesing adu ore. I don't know who we are now. Eikhoi kanano. Yan hamali we are fellow citizens. Eikhoi adu miripak machasing oidre. Mitop oidre Eikhoi. Adugi mahuta kanaga Esorgi meesinga. Karamba mi mafamasda polna karamana sa tayo Esorgi meesing adu asengba meesing now Eikhoi efisa asina ne mira pumatamda Eikhoi wakal aduna adum ningsing boiba targadi polna ma ke efisa gi laigi sa horok pumatamda efisa pandu amada karmaina hai Esor na ningbi bagi mapana Jesu Christ gi pakonsa polna efisa da leiba asengba meesing na saints in Ephesus efisa leiba asengba meesing na mafamasda polna hai asengba si Jewsing haibanate adubu Jesu Christ bu kan bi mapu musung Prabhu oina thajaraga laikraba anoba meesing aduna asengba meesing ise
aduna Jesu Christ bu aikoina thajaba matamda aikoi haujikti aikoi han Esorgi meesing adugi nagrik oiramde adubu nang amasung ai haujikti Esorgi meesing adugi nagrik oire our citizen is of heaven aikoi gi nagrik adu aikoi gi phangpham thokpa adu haibdi aikoi gi citizenship adu taibang panbagi oiba sinatre adu sarga gi oiba Esorgi meesing asengba meesing gi nagrik adu aikoi gi soire aduga haiba nagrik ase chil nausing Hairiba mito oidaba amasung sargagi leipak macha ama oiba ase asengba meesinggi marakta punba asengba meesinggi macha amasung asengba meesinggi marakta leiba ase taibang panbada leikraba nagrik khudingmak sing asidagi hena wangba hena toiba amasung hena ningkhijaba ngaktane this citizenship that we get through Christ is much better much grander than any earthly citizenship Eikhoi Indian ne Eikhoi Bharat machan sing ne Eikhoi gi passport Eikhoi gi Aadhaar card Eikhoi gi PAN card Eikhoi chauthok chei we are Indians Prithvi gi Krihagin democracy chatpa leibak singi marakta khwaidagi chawba singi marakta Eikhoi somane we are democratic people we are democratic nation adu ghai bu Eikhoi chauthoi Eikhoi gi ningha tambale India ki passport antraga India ki Aadhaar card adu Eikhoi ki citizenship utli ba pot amane haibadu India ki chening mafam sing da chatpa Eikhoi ya India ki constitution khudimak sing da Eikhoi ki phangpham thokpa ne Eikhoi ni isam san haiba oiba targadi aingona mi amana phataba thabak torok matam da or sarkar amatana thaba or sarkar gi official amatana niyom gi wangmada constitution gi wangmada thabak tobu matam da India ki constitution sun aibu ngai adu pa ai case tobu ya so that's the privilege. Haibadu Eikhoi India gi nagrik ama oibagi Eikhoina phangba adune. Adu chil nausing. Jesu Christ bu kanbi mapu musung Prabhu oina thazaraga. Mangonda thazaragi hingba matamda Eikhoi bu ibungo mahangna Khrista gi mapana Eikhoida Pinabiba nagriki mapham adudi Bharat ki nagrik asida lairiba harauba nungaiba amasung ningkha tamba asidagi khudub lising henba khudub yamna henba aduki matik ningkhijaba adugumbade aduga oiningba ningkha tamba leibaki oiningba achoba leibaki nagrik oiba taragasu karigumba kanaguma natraga kanagubina sargagi oiba nagrik asi phangdaba oiba taragadi phangningba leibaki nagrik ki oiba Adu phangbo oige oyu it is nothing. It is nothing. Maram di India ki Bharat ki nagrik amoina aingonda Bharat macha amo oibagi ningkha tambudu lebe ai adubu ai hang Jesu Christ bu kanbi mapum sung Prabhu ne thasda bu oiba taragadi ai hang du pap ki sunam sasanda pap ki bondi makhada pap ki minai oiduna pap ki nai thang oiduna adum leire aduna Hatsang long yeng matam de ning hatam mayan rebe adubu maru oiba thawai gi ai manungi oiba thawai mang banai de thawai Isor pene bi thawai asidi ning hatam de adubu sarga gi oiba nagrik adu koi phang matam de taibang pan bagi nagrik khudimok sing asne pi bang ngamba ning hatam ba adu de gi hena ning hatam adu koi pinabi we are the citizens of heaven. Eikhoi sargagi nagrik sing. Eikhoi gi leibak adu taibang pan banate sargani. Nang amasung ay na taibang pan ba sida poglaga Jesu Christ bu kanbi mapu musung Prabhu oina thazaraga hingliba punsi asi lamlan basing. Asi Eikhoi kaupade. We should not forget that we are all pilgrims. Our real citizenship is in heaven. Heaven is our place. Heaven is our home. Sarga do Eikhoi gi yumne, sarga do Eikhoi gi lengdraba mafam ni sil nausing. Aduna nang amasung ana taibang pan ba sigi damak thoina wa ga do bunate. Amasung taibang pan ba sigi damak thoina khan ga do bunate. Maramdi karigumba wakal khalaga yengse. Adum hangna pizaba pandam singi marak sisu amani Atopalam amada Hamid India ki mapanda Matam kar koi na bidam chatle han khalasi
mafam adudadi say Thailand hires ai Thailand is citizen ate adu India gi passport tu na mako gi visa lauraga Thailand du lai so mafam aduda leiba matam da su Thailand do ai yum nate ai gi thamoina nakpa ai gi thamoina yauningba ai gi thamoina lainingba du India ne sila na sing karigum nang amasung ai gi nagrik ase sargagini haiba nang amasung na thajab oiba targadi taibang panba sida aikoi ni hingba mahing adu yam tongan gani naha karamba lam gi damang ti hinglibage sila sing ngasing numisida pada kun gani thoi phawa yobang am gadra ngamoi rai haiba ngamde isornya bi oiba targadi mathangi no ngajing makha ta be ngasi wa pause sila sing nang amasung ai gi nagrig ase sarga oiba targadi karino dun nang amasung na takli base taibang pan base aikhoi gi natte aikhoi taibang pan bagi natte now high basi Khrista Jesura Mahakki meesingni damakta prarthana tauba John 13 da umina phangai John 17:14 they are not of the world aduna karigumba taibang panba si aikhoi gi yum natab oiba taragadi taibang panba aikhoi gi nagrik adu taibang panba gi natab oiba taragadi adu bu sarga gi oiba taragadi aikhoi na taibang panba sida phangba leiba chaba setpa khuding mak sing adu aikhoi gi lakador ning tholaiba aikhoi gi asengba nagrik aikhoi gi asengba yum aikhoi gi asengba mafam adu khaktamag yengjaraga adu gi damak thaurang tawjara hingba nang amasung ai oifam thoe ai wahangdi adugumna tharang tawrog hingba punsi na ha goibra sile now saying sargagi oiba nagrik asiri hakna so hajakra badugumna sargagi oiba nagrik asiri India gi passport ki hen mamal yame adugum magun lai ai gi India gi oiba passport asina ai sire matung da sarga ai Indian aduna sarga changi have yare only the passport of Christ sargagi oiba Khrista na Pinabiba Khrista gi oiba passport adu kak aduna asina nang amasung ai ngonda khanganing ba du asini is now saying taibang pan mas koi hing matam o karigum sarga se koi nagrik orba aikoi sarga nagrik orba aduga taibang pan se koi yum na tab oiba targadi adudi aikoi thabak tornu haira aikoi se larik tamanu haira aikoi se office ki thabak amata tornu haira nate adu haiba nate adubu paisa orbasu thabak tawbu orbasu leiba orbasu chana sinjak tansan bo oiba targase khuding mak sing adu sargri wakhang lon lon tang thaurang adu ngasigi haujiki aigi nupigi aigi ichagi aigi imungi aigi garaka gi aigi haiba wakhal dagi natana sargada lan paisan bagi punsi mahing du hingani adu aigi lanthum khuding mak sing du aigi natana isor ge masung mahakki meesingni amsung darkar leba meesingni haiba khuding mak sing adu da yamna kari hagani selfish about self centered life oiba aduga aigi da khanba aigi tongjoba thiba adugi punsi adudagi oh ibungo mahangna pine bikraba lanthum kras ibungo mahangna pine bikraba paisa karase ibungo mahangna pine birba aingonda pine birba thabagase aigi nate adubu mahakki thawol tona bani sargada lan paisa na bugida maktane marmi se ina sen kari kana gani aikhoina sibada pubasu yaroi doba aikhoina su phangloi doba aikhoina su lomra dan loi doba taibang panba asida mayam naraga sargada lagada bugi morpude no asingba mi adu mahak asigumba mi asini mangba yakadaba adu manglaga mangba yadaba adu phangba harbadu punsi nang masung ai punsi singliba nang masung ai na aikhoi gi sel thum amasung lan thum sina mong kram mong sinaribage nang amasung ai na oiriba isorna pine birba thabak sing adu da karam hane koi pairibage do we have the mindset of being citizen of heaven when we live here on this earth? Sila now sing. Karigumba nang amasung ay si sargagi oiba nagrik ni haiba se aikhoina thajaraga adu khanglaga hingdab oiba targadi taibang pambada
पाइप पोट खुदिमक चेजेट लोइनमक पाइसलकनी अदुगा चेजेट पाइसलक मतमदरी आहाकी ओइनिंगबा अदुगा चटनिंगबा चानिंगबा थकनिंगबा लौसनिंगबा खुदिमक सिंग चेजेट पाइसलक मतमदा you're slowly and gradually tapna amasung yamna khudong thiba maongda ishwar gi oiba punsi du hak lam cha thoklibani aduga haiba punsi du dum chat poiba tagdi Christian oida bagi man oibase aduga haiba aduda haiba adugi punsi mahing adu sarga gi nagrik amagi punsi mahing nate chilnaw sing aikhoi lamnan basing taibang pan aikhoi lam koibasing Eikhoi Esorgi meesingni Eikhoi mitop amasung mirepang masasing oida bagi mahuta asengbada meesinga nagrik oida meesingni adu ani subada Eikhoi kari uhanbire nagrik hain haiba sidadi o phare sargi nagrik orabani sargi harawa sargi nungaiba sargi apenba khudingmak sing adu isorgi meesing loinaba isorgi meesing gi nungsiba isorgi meesing gi afaba khudingmak sing adu gi saruk phangba du ai oire aina khatang saruk phangna te du aina supifam toe aina khatang nungaiba du ai khatang mina seba tawdo bonate aina sumibu seba tawdo boni isam sam haiba oiba target silu ama thimina ba matamda mi singna khatang aingon phone tor kado bonate mi singna khatang aingon nungaiba hang kado bonate mi singna aingon da khatang church te responsible punchi du hingna bigda mateng pang kado bonate du aina su to kado boni now I maruba mana sada sam share to kamana hagi hype target singlup se cruise ship na jahaz khakhang go cruise ship haidi kare hai riba adu da lakada missing passenger ngaktani adu haiba sing adu gi jahaz mang du leiba missing seba tawne adu passenger sing adu atopadana lan gi oiba jahaz de adu tonggi lona mak lan mi ngaktani adu makon to do urba se lan sona gani aduna adu gi jahaz leiba khuding mak lona mak thabak sugani imanabana ngonda share torokpa picture du haiba second hai tar singlup se cruise ship to nate mi khara mana ko thabak se pangtau torok leiba adu kangbu kharna phammaga adu kangbu kharna ya karaga taraga adum leiba adu nate adu bu lan give jahaz ka chamane mafam khudimag singlup adu laikraba mipum khudimag ki thaudang lei thabak sunam gi damakta and that's what being citizen with saints means asengbada singa amat oiminaba asengbada singa nagrik oiminaba sarga gi nagrik oin hai oiba haiba se aduni silna se aduna khoi nagrik oire so haiba khudimag sing ekhoina phangjare now ayak lani yengbi pada tara mapan gi losilak paduda Esorgi imung oire Eikhoi asengbada meesing aduga nagrik oiba khaktang nate asengbada meesing aduga Esorgi ningthau leibak aduda panminnaba khaktang nate Eikhoi Esorgi ningthau leibak sarga adugi nagrik khaktang nate aduna polna hena naksinaba mari adu it's true that we are citizen but there's again another greater truth asengman Eikhoi sargi oiba nagrik ni haina habs Eikhoi gi nagrik asengman adugi hena ningthizaba Eikhoina oiraba amasu utle krino that we are the members of the household of God Eikhoi Esorgi meesinggi Esorgi imung manunggi meesing haiba asina nang amasung aiga amasung Eikhoi gi Esorga anigi marakta leinaba achetpa gi mari adu tai this shows the intimacy or the intimate relationship between us and our God and to one another Eikhoi gi Esorgi marakta leinaba anakpa mari adu Eikhoi masel gi marakta leinaba anakpa mari
Now, Khrista gi I adugi mapalna, Khrista gi kanbibagi thabak adugi mapalna, aduga harabadu thajabagi mapalna, Eikhoi Esorgi imung manungda yauhanbire, Esorgi imung manungda punsanbire, tinsanbire, adu oiba taragadi, ibung amaki singlupta, ibung amaki meesingni haina laikhraba, sargi oiba achauba mi kanglup adu, amasu sargi oiba achauba kanglup adu, ibung amaki achauba singlup adu da laikhraba, khudingmak sing, aduga saruk phangminare, aduga haraba khudingmak sing adu, Khrista igi mapalna Eikhoi loinambang naksanare, Orambe tongan tongan ba jati dagi orambe tongan tongan ba mafam dagi orambe tongan tongan imung manunggi background adubu ibungo mahaki imung manunggi meesing or ba maramna Eikhoi masel asi itil inaw ne Eikhoi masel asi nagnai Eikhoi asi imung ne adu oiba taragadi sila nausing karigum Eikhoi itil inaw oiba taragadi Esorgi imung manunggi mi Eikhoi oiba taragadi Taibang pan ba asida leiba aingondagi khara khetnaba singlup ta leiba Esor thajaba ichili naw duga aiga loinaba maongda khetnaba oipham toy Now Jisu Khrista gi mapalna tongan tongan ba jat singdagi tongan tongan ba phuruptagi tongan tongan ba imung manung singdagi pusalaglakan da mahang amma to ina thambi maong asi Eikhoi taibang pan bai sangsan amma hekta da aduga jaga amma hekta da anajaga phurup amma hekta da uba adugumba amma to oiba aduna te it's a very peculiar unity that Christ is establishing through his blood in his people tongan tongan ma sangsan sing makoi punbadi karigidamaktano o aina khanba se pamba kangbu sing aduga punminnaba aina pamba mi sing se pamba gi maram na ai nang ai amatane no nate adu sing tongan tongan ma sangsan sing tongan tongan ma kanglup sing gi oina himina punsi adune adu when it comes to the church ibung ma ki mi sing ibung ma ki singlup asida lakpa matam dadi nang amasung aina Eikhoi gi singlup asida yauba lairaba itil inaw adu singlup asida lakpa phi phana setpa ngamda itil inaw singlup asida lakpa larik haita itil inaw singlup asida lakpa aina nungsibada kaya ngamda itil inaw Esor thajring mang ai yekna giba mi adu bo hoji singlup ta yaurlaba Esor thajaba orba Christian orba adu ga leimina ga amma toiba adu ga leimina ga nungsiba khuding mak sing adu aina pambagi maramna aina nungsibagi maramna amma tanate adu Khrista gi igi mapana karamaina oh nang na Jisu Khrista thajring mang ai ga nang sauna khib oiba taragasu nang Jisu Khrista thajaglabani ma ki i da nang bu kanbirabani adu ga aisu Khrista gi ina kanbirabana nang ai chil naw nang ai gi marum Nangi awabada, nangi nungaibada, nangi haraubada, nangi nungaitaba matamda, nangi penba matamda, nangi penda matamda, nangi wat matamda, nangi tan matamda, ai nanga loina na chatminagani. That's it. Aduni mamas na haris. Michang ni kai na banate. Thak khai ba leite. Anim awang khai de. Adu khuding mak sing oing ba mi sing oisano ibungo mahana mahaki mi sing da asengbo na thamlikra ba khuding mak sing aduda hairib asi chumlabani aduga chumlibadu kaino Eikhoi ibungo mahaki imung adugi meesingni imung adugi meesing oiba targa Eikhoi lona manungsina phamtoi silnaw sing Michael Horton go Esorgi thogol do nu pam khana haiba amaklei so exactly the haibang amde adu man haibda sumhani singlup se nang na pamba meesing adu khallaga oiba adu natte adu Esorna nang lona na bidam ke Pinabiba Thajabasing aduni haibidi si misidi kara pharmdo mala aduna ai maga loinage sigi misidi kara wari wada sanam nungai do mala ma di aina ngang ba ta do mala aduna ai maga loinage atai sidi loinrse adu natte nang masung ai gi thamoi gi aning ba apamba adu thunghan ga do ba kanglup sing adu khatang loina ga do ba adu natta ba sing adu di tongan thangba do ba natte chil naw sing ai ko imung mon ga man loni ai ko imung ga man loni sing naw sing now again, I think we have to define again because of sin. Pab na maramuraga imung hain hai say amug define the weather color. Man ko na si hingliba taibang pa it's most of them are like kari hain loina mapano pai thok mamano mai thok pa machana machai thok pa dagi machan nupi na machan nupi thok pa mabung thok pa khudimok sinunga kini that is not adu imung to ba adu Bible gi matung in hype amana amagi da makta prarthana tawna ba amana amagi ashoba semdokna ba amana amagi darkar le khudi makta mateng pangna ba amana amagi
arai leita khuding mak sing da Esorgi ming da tengbang na ba aseng mi pun jakkan ba adugum ba imonu mi sakta madune karamba mong da khoi loinei yum da lakpa matam da ima lam da obita ima ka da lege hangi yum da lakma tam ichil na mu da obita ka ichil na ka da lege khoi hangi adu di imung da kana gumba mana soirak pa matam da or asoiba thokma or phurak pa matam da imung adu kana na karigino phurai is loina ma na changa loina ma hangi sana sense of caring amaga sengba na ba sagana ba adu amana amagi da makta lumna luguna khana bagi sense imung loina ma laina adugi oiba pot imung na kadang thamgado na bring that to the family of God Esorgi oiba imung na pusin biro Chil now sing amaram na yenguba oiba targadi ai aseng imung manung adu Jesus Christ gi igi mapana laibiraga mahang na thambirba sing idu ai aseng imung manung ni now again hi why I say hi matam da kana bukan eh kari nang hi do I know adu now this is a reality we cannot compromise on this asida Eikhoi kare hai gani ising chai salaga maya ga phan than ba no adu aingon etik leite who is my real family ai ising imung kana no Esorgi missing. Esorgi missing. I couldn't hide never. Ising the in and nang henna. Blood is thicker than water. Hi, bidi. When you move over target, in munung over target, adum, Yasana Kadum Larabani. Maria Madum Larabani, Adugi, Kari Hangani, Adugi Marie the Canton Tatapangum. Adu Wahan lace. Here's another truth. Adugi hen achoba, achumbadule. Christ's blood is thicker than every other blood. Khrista gi ina mi be ki e khuding mak sing dagi hena amuk nang behele. Now hi was the kana gum khana de ebulana su ube adu it's fine kar su kai bel hede adu I want to be very careful. Ai gi short thas da imung sing le. Ai mari mata sing. Aduga gospel community church laikraba amasung si tongan tongan lam ding ngakte asing we hai ta ai gi mung thona kanam te yaude adubu aina ai gi imung manung si kanano haina aina define ta ku matam da isor thaja de bai maru isor thaja bai mari mata na te adubu gospel community church Jesus Christ gi mapana tensin kraba khudimok sing ai gi asing manung ngakte adu hai ma se aina happen Jesus Christ na kare Magi mama passing ma bu thibala eikhoina mark yeng matam da prabhu nangi na mam sung pa na nang bu thibala Jesus Christ na kare matam da ai mam sung ipak na Esorgi hai biliba missing adu hotang ai imane sung ai pa likewise adu man Jesus Christ gi igi mapal na kanbiraba ibungo ma ki igi mapal na naksin na halaba ibungo ma ki igi mapal na handokpiraba amasung aseng ba missing adu da thambiraba khuding mak sing adu ai gi jilnaw ni orambe ai mahak tongan ba kanglup orambe ai mahak America gi orambe ai mahak Thailand gi orambe ai mahak tangkhul mizo ma oin orambe kana gumba na Jesus Christ la yabadi mahak adu ai gi ichil inaw ne ai gi imung manung ne adu ga mahak adu ai gi imung manung oi batagadi ai na mahak pun nungsipam thoke ai na mahak pun nungsipam thoke eikhoina eikoi chil na sing nungsipam thoke chil na sing hai ba sin eikoi da khanghaning bu korino karigum eikhoi ase ibungo mahaki imung da leiba meesing adu oi batagadi hang on hai se badu kumna Aku mesegi marakta nungsiba lepham thoe aduga haiba nungsiba se muk taibang pan begi aduga nungsiba nate oh ai na tawringai adum yabira u ai ngon yet pirakanu ai ya pama taw matam da wangang birakanu aduga nang ye pama taw bodu su ai yet loi ai na tawrise nangon da kaisu wahan nate aduna ai na tawning taw matam da ngon ye pikar adu gumba nungsiba du nate kari taw ayam matam da taibang pan begi tongan tongan pham singadi kari gumba nang mi nungsiba oi batagadi man tawring badu tawhal adu taibang pan begi oi nungsiba adu Bible oi nungsiba yam kene worldly love and the love God demands from every believer is very different, completely different. Bible gi oi nungsiba nati achu mangang Bible gi oi nungsiba nati aran matar ku matam da sengdokani semdokani
Bible gi nungsibana kana gum gi ichil ina aduna Esorgi matik manga oida behem chatpado uba matam de hejil na adu tawgunu haina haiba oigani Bible gi nungsiba sigi matung innadi Esorgi aning madugi matung indaba thabak khudimok sing tawdana bagi damakta wa haigani even things you thingani that is love biblical love aduga haiba nungsiba ase imung manungi oiba pal khudimok sing haibadi madi imung thokpani aizu agi imung thokpani adugumba pal loinamak thugaiba nungsibani Nomaizing numita khaktamak hallelujah amen sago nabinaba cha thaminaba ningthokabdagi thang phawna laining mawang leiba oma chawbagi mung chawbagi thokpa tombagi mung tombagi thokpa chawbagi mung chawbagi thokpa nate adu nate adu Esorgi oiba meesingni marakta aduga singlu manungda oigedaba mari adu nate ase ko sung ko gumse Eikhoi ibungo maki imung manungda leiba maki meesingni aduga singlu macha abdi local church asi haib Esorgi achau imung adubu utliba imung macha amane aduga haib do lekraba khudimak sing adu Eikhoi gi mitna uba yaba khuna thengba yaba khongna chatpa yaba adugum imung ne adu oiba targadi tomana phataba thabak torok matamda chawbana sendokpa darkar lei aduga chawbina phataba thabak torok matamda chawbana sendokpa ngamgado and that is love adug imung manungda karigumba chawbajina magi angang adu phajana yengsindaba adu tambidaba adu Esorgi adu tambidaba oiba targadi tombagi mathause chawbana adu phatte Esorgi matune tambi adu haigedobani haiba khudingmak sing imung manung loina matam adu natabane eikhoina eikhogi imung manung torbi thabu khudingmak sing se eikhogi imung manungda nongma khaktang meesingda check number 1 hayo aduga atai matamgadi thalokpura eikoi thalokte haibadu ibung Mahakki singbadu upam to ibung Mahakki singbasna ahoina dum hen upam to marandi taibang panbi goi imung adudi mioi bagi oiba mari degi semakpane mioi bagi oiba kari hagani miyengi makhadegi semakpane adubu Esorgi oiba imung manung de matam pumba sengaga leiba ngarang sungaju lomba na chamanaraga leiba Esor aduga ningthau prabhu singi prabhu pap yadoba pap khangdeba Khrista Mahakki sibibagi amasu hingetpiba amasu Mahakki igi the family that we have is a blood-bought family. Ibungo Mahakki in laibireba imung icham imung na teaching housing. Aduga karigumba hai imung masda karigumba nangamasung aina Christian gebe nungsibudu uttabo oiba targadi we have to check our life. Eikhoina eikhogi ichil naw nungsiba haibasi choice nate command ne Oirambe agi aina nungsiba ngamdanabagi maram khudingak adubu karigumba masu nahakumna Khrista na kokbikraba miyam oiba targadi nungsiba mdo The blood of Christ demands our love for our fellow brethren despite of their weakness ason basing lerabasu aduga aina pamdaba punsi magi mfumda leiba oiba targasu ibungo Mahakki aduna haibe chilina adubu nungsibagi mapalna magi pap adubu semdoknabagi magi pap adubu achumbada chumthoknabagi daita adu nang amasung aingonda lechilina sing asi punsi is the nang amasung hingpamtoi because we are the family of God Eikhoi Esorgi munung chilina sing aduna ko ibung Mahakki meesingni karam mong ko ibung Mahakki meesing ore aham Eikhoi sargi ko ibn nagrik sing ohen biri ibung Mahakna aduga hairba adudagi henna kare hai naksan mong Eikhoi ibung Mahakki imngongi meesing ohen biri nang nahaki amasung nahakna phaminariba nahaki yed amasung oi tung amasung mangna phamliba khudimak singdo laambe tongan ba jati gi proof orambe tongan imngonong dagi Khrista gi ina leipi oi patagadi mahakna kisilnaw aduna Mahakki punsina ibungo mangona chaokhatpa amasung aseng punsi chaokhatpa adugi daita adu nangon dalei aingon dalei Eikhoi angom dalei none of us is exempted from taking none of us is exempted from taking the responsibility of love Eikhoi khodimak sing se nungsibage ba daita adu pugodobodagi kana amata khaidokte we have to maramdi we are God's people Esorgi meesingni Patakun Hi Esorgi oib nagrik sargi oib nagrik amsang Esorgi oib immungi orba mi
khudingmaksing de khon yeng pa matamda hairiba si Paul na amuk hena kari haigani ningthijaba si mahakna adum sana de yeire ga sembagi mongda aduga sana du mai ila hena phajan bagi mohota Christian oikaba nang amasung aina oir film adu hena make sing takle adu khaltang sunatana hairiba khudingmaksing de lumna logdoba luna logdoba tayang loroidobagi maram aigi chi inau soidana nungsigadobagi maram aduga sargidamokti hingadobagi maram khudingmaksing adu hena lumna lohonba lun lohonba khudingmaksing adu verse ni sida umino kaya mo sida harsa na hoy pangko sa meesing amasung wa ta thok meesing yim phamda sagat pane na khoi kana thajar meesing efisagi matamado yang po ibatar efisada lai kraba ju jantal animak sing adu ishor of meesing makhoi khudingmak sing adu su icham cham hekta makhoi lakpa nate makhoi gi resolution ma pass arakana makhoi church orakpa nate makhoi gi aningba apam khudingmak sing makhoi na pamba rajniti gi dol makhoi na pamba mi makhoi na pamba insang makhoi na pamba chak makhoi na pamba losing makhoi na pamba topic adu maram orakana makhoi yimpham orakanda sagalakpa manate adu kari yimphana pakon sa meesing amasung Esorgi wa tatok meesing amas da hire se hire Esorgi oiba meesing asisu Esorgi oiba leiphamni adu hire Esorgi oiba leipham oiba sang asi the foundation hire the yimpham adu karino apostles and the prophet pakon sa basing amasung wa tatok basing kanano si pakon sa basing amasung wa tatok basing se Pammas de khoni yengbu matamda maru oina Paul gi wahai sisna ba mong amasung mahang na chithi si iba matamda mahang sisna ba wahai sing adu mong adu yenglaga aduga achoba anabu walep nebagi oiba wari sing asi yengpu matamda hairiba pakonsa sing amasung sorry wa tatop sing se they are New Testament apostles and prophets anu walep neba matamgi prophet sing ni now apostle de khoi am clear New Testament anu walep neba matamda khoi ubu pangi then mayangi wahang se adu itar wa tatop sing se kanano who are these prophets? So, without any doubt, it is the prophet of New Testament. Karamana koi khange, Eikhoina hairiba karigumba wahai ase prophet wa takthokpa ase karigumba ariba walat na bagi wa takthokpa sing oram boy bataragadi makhoi gi mingna hana lakadone. Maram di hairiba apostle sing have Esorgi pakon sa pajisukrisi pakon sa meesing asisu Eikhoina uba pang Paul na magi sithi sing iba matamda Peter na magi sithi sing iba matamda ariba walat na bada hairam laba ariba walat na bagi wa takthok pasing dun hairam khoi muslim makholori ma quote so they are haibi adugi thangthrak mong khone thagul tawe adu mafam asta Paul na thamak matamda di apostle hana thami adugi matung the prophet thame meaning haibasi ano wallet na bada isor na maki singlupta matam kharagi oina pinabiba khudol mane office mane both apostle and prophet hauji matam da apostle and prophet later adu haibad makata na khoi yengmina kani aduna haibasi karam haina khoi khange ham badadi Paul na sikun sam matam da apostle san thami adu tung da prophet thame adu haib asima Paul na Ephesians matam ahum gi pada manga adu mari gi pada trama thada yang matam da sum hang na khudol sinupte isor na pinabiba khudol sing adu yang matam da amasung office sing adu yang matam da apostle comes always first adu matung the prophet so these are New Testament prophets aduna mama masida Eikhoina yengmina gado basa ken haiba taragadi apostles sing have the pakon sat pasing amasung wata tokpo makhoi aduna makhoi masamag aduna Esorgi oiba mi Esorgi oiba ning tholibak or Esorgi oiba sinubasigi yumpham makni haiba dinate they haiba makhoi gi person adu makhoi yumpham dinate adu karam haina khange Eikhoina hanba Corinthian bandab ahum gi pada tara dagina tara mothu yengsing 1 Corinthians chapter 3 verse 10 to 11 adu khoi yengba matamda Paul masamang na haiba koina Paul masamang na maha se yumpham ne ge jo haijade magna kari hai verse 10 dagina Isor na ngona pibiraba thojal gi matung inna yum saba yamna haiba mi amagum aina yumpham thongatle so Paul is the one who is laying the foundation homse ko yeng botam ko aduga atopa amana maduda yum sare aduba mi khudingna maduda mahak na karam yum sariba haiba adu section so na homse de Eikhoina yeng minai adu oiba targadi karigumba apostle Esorgi pakon satpa amasung wa ta thokpa sing ase makhoi
Esorgi sang asigi Esorgi singlupki yumpham oidaba targadi in what sense karma mongna makoi se Esorgi yumpham oino makoi sandalbo wahai amasung apa wapa wagi mapana. Apostles and prophets are the foundation of the church in the sense that they are the medium through which God gave His word. Esorgi wahai. Maram di eikhoina yengpa matamda singlupki oiba yumpham adu kana amatana te Khrista Jisune. Aduga haibas makha tak matamda Jisu Khrista se chitheki athoiba nungni haina harpa adu su hena make sense kani adubu karigumba khoi matam asina yaba oiba targadi ngasi numit harba du yengmina kani adubu yadaba oiba targadi mathangi namajingda ekhoi yengmina kani. So karamba maongdano apostle amasung prophet na makhoi asina singlupki yumpham oidise. It is through the foundation that they laid. Makhoina thongali ba yumpham adu ga makhoina thongali ba yumpham adu makhoi gi aningba apamba makhoi gi ba kari hagni wakhol amatana te adu Khrista ne. It is Christ. Adu ga hai ba si kari yumpham oiba Mahakki wahai de yumpham oiba. So now adu oiba targadi the foundation primarily is the preaching of the word. The foundation is a true preaching of the word and the gospel. Asengbada apaba wapau amasung asengbada ibungo Mahakki wahai haiba khudingmak sing ase isorna pakhonsatpa sing amasung wa thakthokpa sing adugi mapalna matamadu daramba singlup sing aduda yawhalle haiba se eikhoina pakhonsatpa sing thabak padu ani amasung ahum de yengba matamda kanbiba phanglaba sing adu makhoi kramaina chakhole pakhonsatpa sing aduna tambiba amasung takpiba gi mapalna isor wai makhoi tambiba amasung takpiba gi mapalna. And now that's how they laid the foundation. Adugi make adudadi amaronadi yengba yabase makhoi asi kari hagani pioneer ko lamjing pura ni makhoi se kari hagani mai thaba mai ju chukhatpa meesingni aduga yumpham adu thongliba meesing adugi maike rom de yangpa oiba tari hoi as they are in person laying the foundation they can be considered as foundation amaronadi ko adubu eikhoina amuk mayek sina yengmina gado Bible gi tongan tongan mafam de yangpa matamda adu eikhoina gi yengkraba adugumna 1 Corinthians 3 10 gi 10 mathoi adu yengmina kraba adugumna asigi yumpham ase maru oina makhoi gi ministry their ministry of word haiba adu eikhoina bhap tamina se haiba adu dani mamdi karigumba apostle amasung prophet asina singlup adugi singlup asigi yumpham oiba yadabagi maram yamna chauna le hambadi Matthew da eikhoina yengmina matam Matthew the Jesus Khrista ga Peter gi marak leipa discourse Jesus Khrista na kari Jesus Khrista gi mafam da Peter Jesus Khrista kanano han haiba matam da nang di Peter ni nungjaw sig matat ani yum hawgani aina ai sing hawgani on this rock I will build my church adubu makha tarakpada kari dawe Jesus Khrista na kari Peter da aingondagi chathokro itungdagi chathokro Satan. So now Peter na matam pumbagi oina singlupki oiba yumpham oibada matik chadaba maram mayam nei marandi hairiba pakhonsaba sing amasung soiba tathobu khudingmak sing simakhoi mioi ben makhoi sibana amasung loibana aduna hairiba je eikhoina yengminarakpa matamda so there is impossibility of kari haigani asengmaki pol masamakna singlupki yumpham oibadu oithoktabagi aduga eikhoina yengminakraba ahanba korinthe pan ahum adudasu pol masamana mahakse yumpham ne hena makhaide adubu yumpham adubu thongatliba amoina mahana. So in now I think we are clear on this. Go. Aduna Esorgi wahai adudane. Aduga hairiba yumpham ase. Chahi khudingi. Silu plant church plant to khudingi adum thongkada yumpham manate. The foundation is already laid and it's done. But mas season ebe wahai ase a present continuous tense or present perfect tense season ade. Haibidi adum cha tharaga leiba hiram amo Paul asida sai thade adu loi khraba thonba loi khraba aduna haib sidi karino mafam asida singlup ase pakhonsatpa sing amasung Esorgi wa tathopgi mathakta yumpham oraga sagatpani haiba asina eikhoida khanganing ningliba se karino haiba targadi asengba amasung achumba singlup khudingba Esorgi wahai gi mathakta sagatpa khak oigadawani Esorgi wahai amasung apaba wapau adu khaktang da sagatpa
oigadobani. So it is it is a catalyst to see whether the church is true or false. Karigumba, if a church is true, its foundation is the Word of God and Word of God alone. Karigumba singlub ase asengbada singlub ne haiba oiba targadi haiba khangnabagi damakti ekhona yengdobse karino haiba singlub adu isorgi wahaida sagatpra. Do they preach the gospel? Asengba pa wapa dam khoi sandokpra isorgi wahai adugi matung makhoi sembatpra adune. Now, karigumba singlub ase isorgi wahai de semgat boy batagidi isorgi wahai church plan tawning ba maong na tawbo oisanu isorgi wahai de yumpham oida boy batagidi hai badu mi chama kan su mi lising kan su building mayam phasu fan mayam la su aduga tait mayam la boy bata so hai ba adu aseng ba anu wala na bagi matung in ba bible gi matung in ba singlub natte. That's not a true church. Any church not founded on the Word of God is not a church. Isorgi wahai de yumpham moida ba singlub khuding mag apaba wapau sandok pada yumpham moida ba singlub khuding mag singlub nate. Maram de singlub oiba targadi isorgi wahai da yumpham oipham thoe. Apostle sing pakonsat pa amasung wa ta thok ba singi mathak da sabo ama oipham thoe. Adu oide. Here's the difference between true church and false church. Go aseng basinglub ka aduga seng da basinglub ki khena badosine aseng basinglub aduna di isorgi wai du thajabayana sandokane adu aran basinglub aduna di isorgi wai adu jesudi dum sisinagani bible dum pagani adubu live meeting adu pelhana mong sandokane aseng basinglub ti isorgi wai khakta damak sengbat pa ama oigane adubu seng da basinglub ti migi apamba sing aduga mioi bagi aning mapamba khuding mak sing mioi bagi program sing mioi bagi scheme sing adu yengla kana sagar sing am oigani isorgi oiba asengba singlub ti makhoina singlub aduna mafmadu da lairiba tongan ba makhoi akoi bada lairiba culture adu sugri gi apaba wa pauna yogani. The true church will impact the culture by the gospel. Adubu aran masinglub aduna di akoi bada lairiba chanabi sing aduga totna tinnaraga yansinaraga chatpagi maong chatkani. So again, true church preaches the word of God faithfully, and false church does not preach the word. The true church is founded upon the word of God alone, and false church is founded upon every human schemes and greeds. True church will impact the culture by the preaching of the gospel. False church is influenced by the culture. Aduna haiba si ibung Mahakki wahay na nang amasung ayon na takpi ba dun. Aduna karigumban mapamasida singlub amatagi mi oidriba Eikhoi magyaw oibada asi ay nakoy hasiningi. Karigumban nakoy na singlub amada yaw na bagida magta singlub amada sorok phangna bagida magthiba matamda haiba singlub aduda building kayam phajai music kayam nungai adagi pastor do ahan la pastor do angang la yum dagi kayam lapi adagi di mi singdu loina ba nungare adu khuding mak singdu yenggi mamangda haiba singlub adu isorgi wahai chumna musung sengna samdokra do yengbi karigumba haiba du oiba taragadi singlub adu the yawbi singlub adu makha ponbi and keep other aside. Man they still announcing at the end aroi be kwai darkar le pasi karino thasba moina isor jakhol bane aduga hai riba adu ibungo Mahakki singlub te yawba khaktangi mapalna hoigini aseng singlub achum singlub adu yawba mapal khakang hoigini nongmajing numite lakpa isai sakpa wahai ta ba hallelujah amen sarkiba ningthau ka ba numit tagina leba pu phawbe hingmong hing o yumja ka sunu milai o khoi prayer meeting lebeni akhoi bible study lebi adu amung lak amung chatkiba adu gi maing hingba adu bu kari hai gani isorgi wahai na mi sing adu gi punsidi amata laita afa wa ba usu sandokta ba adu ga tongan hing momong hingba aseng magi punsidi isorgi wahai bu nungsibi punsida amata chakota ba khudimo sindu leibo eba dagidi it is very sure that that church is not a true church. Adu singlub amagi oiba achumba singlub amagi oiba asengba singlub amagi oiba kari hai gani genuine ko mark adu desini they preach the word.
Esorgi achumbus wahi adu sandoe adu haiba wahi adu yumpham oiraga sagadle adu chilna se karigum ibungo Mahakki singlup ase ibungo Mahakki wahi khaktamakta sagat poiba targade ibung Mahakki singlup te yaw kraba nang amasung aigi thodang do haiba sandora kraba wahi khuding maksing adu taba amasung tawbo khoi thone karigumba ibungo Mahakki singlup adu Mahakki wahi de sagat singlup ama oiba targade nang amasung aigi punsina chaokhatnaba isorbu ena nungsina magi meesingni nungsina amasung taibang panbada hingba matamda tongan ba mong top top mong ni hingnaba gidamakti isorgi wahi adu ta amasung taw aikhoi gi thawne so listen carefully to the words preach isorgi wahi adu da munna tabi adu haibadu taw obi aduga mukari aikhoi marakta singlup church kana thiriba o Manipur mafamda karam mafamda afaba singlup oirino aduga kari haigni achumba wai sanokbor sanokto bhana thiba oiba taragadi you have found a church then it's announcing ibo Mahakki singlup ase Mahakki wahida apa wa pau sundok pasing wa ta thok pasing asung pa kon pasing I matakta sagat pa adugumlaba yumphamne aduna haiba achumbo ba targade haiba sing adu yawba haiba sing adu luna loba haiba sing adu lumna loba aduga ibungo Mahakku sing adugi damaga thagat pa galona thajakrab ichil naw sing aduga chatmina badu nang amasung aigi daitani sorry wai target toba aduga lona haiba nang amasung aigi oipam thokpodani adu haiba je kone khangmina gadobadi haiba thagikraba khudimok sing ase singlup adugi yumpham adu kachinamada phammaga sofa amada phammaga kolomama pakhla kanda pangi iba mina semukhepasu natte the foundation of the church is by the bloods of the martyrs haiba thongatliba isorgi apaba wa pau samdok pasing wa tak thok pasing amasung pakon chat pasing na semgatliba sagliba wa khudimok sing ase punsi kathopagi mapana mapana sandok kraba amasung semgat kraba adugumba yemphamne aikhoigi iphamda yorliba ibungo Mahakki wahai ase kanagumba amana tower awangba amada phammaga harau nungan irakhiba no asigi wahai ase nang amasung ai khuta paiba phangnabagi damakta mi kaya amadi makoi hakchang adu maina thakre mi kaya amadi mangak adu kari hagi laithega hatokhrabane aikhoi ngasi phaba bible asi paibagi damakta aikhoi isani sagi unsa chakpagi manam namdri laina thongkhiba yumpham nate isorna haiba yumpham as thongnabagi damakta Mahakki amakhakta ngaiba machanupa su Khrista adu hatokhibane aduga haiba yumpham adu hena chetsenabagi damakta isorgi seba tawbasing thawal tawbasing pakon chatpa amasung wa takthokpasingna makhogi thawai thakibane it is not a mere foundation ibong Mahakki singlup luna lobi aikhoi markta karigum singlup handak sanina sida karje matang dina sida church chamane keno aduna aidi chaning sarki adi wakal khan boiba targadi ichina nasing asigi wakal asi nangon ai ha khaijaninge adugu magi punsim haingi hingba singlup amada yaroga singlup adu arubadu laita boiba targadi you are really playing with what God has done nana toribadu isorna tawkraba angak pamasung aruba thabak adu sanabaga chamane and on the other side atopa adudi you are missing a lot of things you are missing a lot of good things isorgi singlup yaung da bagi mapalna naha isorgi oiba imung manung adugi Khrista gi oiba harauba nungaiba khudingmak sing adu mayam nang phangdri hojik phauba you are missing a lot of good things kalambe nomazing numita laga wapau ta asida dum leirana no ichil announcing Christian gi punji se nomazing numita laga wapau ta adugi hele Christian life is not only about coming on Sunday and listening to a sermon and go back no Christian life is much more than that adu hai ibung Mahakki singlup Mahakki wahai na yumpham orga sagalaba singlup adu da yaw matam khudimo sing adu phangane adu hairiba tongjaba hairiba kanaba khudimo sing adu silnaw sing sorni api oiba dagadi mathangi nomazing ko yengmese aduna aikhoi
marakta Yesu Khrista bu kan bi mapum sung Prabhu na Thajabasing yaw oiba taragadi nakhoi si haisari Muhammad sida puliba Thajaban hana pun ka khoi khudimok sing ase Eikhoi phabagi maram nate Eikhoi muk amak palete ba mi oibagi maram Eikhoi pun banate adu Khrista na Eikhoi damak to bikraba kan bibagi thaba oidagi mapana Eikhoi matik chabagi maram nate adu Ishor na Eikhoi gi pap sing ko pirabagi mapana adu harba punsi du nahak pusu hana Khrista gi mingla kauje lakpi mangonda nahak gi pap ko piraga nangonda harba asal pibi ngame nahak hauji Ishor gi imngi meesing oidri nahak sargi nagrik oidri norok nahak kine Ishor gi sabu nahak mathak lei adu nahak ngaskin mi se Yesu Khrista lak poi batar gade pape puning hongduna magu thajaba oi batar gade nahak bu kan bigani sargi nagrik ohen bigani adu Ishor gi imngi meesing wan bigani harba punsi du nahak bu kaujari lakpi pranatos Pastor, na nachapa Yesu Khrista gi mapana khoi damak to biraba angak pathabaga se aduki matinga pa karamba phibam da leram da khoi bibung hana karamba phibam da thambi bage pabam sung aranda siram laba aduga nahak pu ubada nahak pu yengbada nahak ning thole ba ka changbadi lardana nahak loina bada phawbada matik jadra ai khoi ibungo nahak ne hingat hanbire kanbire amasung ipa nahak pu hanbi ba amasung khangan bi adu khakta natana prabhu nahak loina hanbire nahak imong be khoi hap thambire ipa isor nahak ning thole ba de khoi yahan bire nahak ki singlup adu khoi yahan bire prabhu thakachare prabhu se khoi bulana lohan bigino Prabhu se khoi tang tang lohon bigino ai pu tang tang lohon bu ni paiso pamateng pang bi Eikhoi bu nang to bi khoi thabak asigi mapana Eikhoi punsina nahak pu musung na ki mi sing bu musung na ki sing punung sibadi hen hen sabagi aduda sabi paiso Eikhoi gi smaraga sida na ki singlup ta na ki mungda na ning thole ba du yaw druba isil na sing lei mahoi dam pran to jiri Prabhu makhoi bu kan bi makhoi bu si pusin bi Yesu Khrista ngi ni jergani amen